ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯗꯕꯜꯌꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯣꯏꯃꯣ ꯉꯁꯤꯁꯨ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯄꯤꯛꯇ꯭ꯔꯨꯒ ꯊꯪꯅꯕ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨꯅ, "ꯈꯣꯏꯃꯣ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯇꯟꯗꯤ ꯇꯜꯂꯕꯅꯤꯀꯣ꯫ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯆꯤꯟ ꯈꯨꯀꯟꯗꯨꯒ ꯍꯌꯦꯡ ꯈꯪꯅꯔꯛꯑꯗꯤꯅꯦ ꯑꯩ ꯀꯌꯥ ꯐꯕꯗꯤ ꯑꯣꯏꯗꯣꯏ ꯃꯥꯟꯗꯦꯍꯦ." ꯈꯣꯏꯃꯨꯅ, "ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯆꯤꯟ ꯀꯟꯃꯟꯗꯅꯅꯦ ꯑꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯊꯤꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯅ ꯈꯜꯂꯤꯕꯁꯦ꯫ ꯑꯃ ꯊꯤꯒꯦ ꯈꯜꯂꯤꯉꯩꯗ ꯂꯩꯔꯤꯕ ꯑꯃꯗꯨꯁꯨ ꯐꯪꯍꯧꯗ ꯅꯥꯃ ꯇꯥꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤꯍꯦ ꯅꯪ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯋꯥꯏ ꯁꯪꯉꯤꯗ ꯑꯩꯗꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯍꯦꯛ ꯊꯤꯔꯒ ꯂꯣꯏꯔꯦꯗꯅ." "ꯁꯣꯏꯗ꯭ꯔꯦ꯫ ꯅꯁꯛ ꯅꯇꯧꯅꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅꯀꯣ." "ꯐꯖꯗꯅꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯃꯌꯥꯝꯅ ꯀꯦꯜꯂꯤꯁꯤ ꯏꯕꯨꯡꯉꯣ꯫ ꯑꯩꯅ ꯅꯨꯄꯤ 10ꯃꯨꯛ ꯀꯣꯏꯔꯤꯉꯩꯗ ꯅꯪꯗꯤ ꯑꯃꯐꯥꯎ ꯀꯣꯏꯕ ꯐꯪꯗ꯭ꯔꯤꯗꯣ ꯄꯥꯝꯗꯕꯒꯤ ꯀꯣꯏꯗꯕꯅꯤ, ꯐꯪꯗꯕ ꯅꯠꯇꯦ." "ꯅꯨꯄꯤ 10ꯃꯨꯛ ꯀꯣꯏꯔꯨꯔꯒ ꯅꯪꯅ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯑꯩ ꯅꯨꯄꯤꯒ ꯂꯣꯏꯅ ꯄꯦꯟꯖꯔꯕ꯫ ꯐꯪꯗ꯭ꯔꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯕꯅꯤ꯫ ꯅꯃꯥꯏꯗꯨꯅ ꯁꯥꯃꯨ ꯃꯅꯥꯇꯣꯟ ꯃꯥꯟꯕꯒꯤ ꯐꯪꯗ꯭ꯔꯤꯅꯦꯗꯤ ꯍꯥꯏꯅꯤꯡꯉꯣꯏꯅꯦ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯂꯩꯁꯥꯕꯤ ꯑꯃꯗ ꯄꯥꯝꯃꯦ ꯍꯥꯏꯔꯨꯕꯒꯤ ꯂꯩꯁꯥꯕꯤꯗꯨꯅ ꯅꯀꯣꯛꯇꯨ ꯊꯗꯠꯂꯒ ꯅꯌꯥꯗ ꯅꯝꯒꯦ ꯍꯥꯏꯔꯛꯄꯗꯣ꯫ ꯏꯁ, ꯑꯗꯨꯗꯤ ꯑꯉꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯊꯦꯡꯅꯔꯨꯕꯒꯤ ꯋꯥꯅꯤꯗ꯫ ꯀꯣꯛꯄꯨ ꯊꯗꯠꯂꯒ ꯌꯥꯗ ꯅꯝꯅꯤꯌꯦ꯫ ꯑꯗꯨꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯕ? ꯈꯪꯗꯦ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯄꯤ ꯊꯤꯖꯔꯁꯨ ꯄꯥꯈꯪ ꯁꯥꯔꯒ ꯅꯨꯄꯤꯗ ꯀꯣꯏꯒꯦ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯃꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯥꯊꯤ ꯇꯥꯊꯤ ꯉꯥꯡꯂꯛꯇꯦꯀꯣ." "ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯉꯥꯡꯂꯛꯑꯣꯏ꯫ ꯍꯥꯏꯅꯕ ꯂꯩꯗꯅ, ꯁꯥꯖꯤꯟꯅꯕꯒ ꯇꯁꯦꯡ ꯇꯁꯦꯡꯕꯒ ꯁꯥꯖꯤꯟꯅꯕꯅ ꯍꯦꯟꯅ ꯃꯥꯜꯂꯤ ꯍꯥꯏꯗꯅ꯫ ꯇꯨ, ꯌꯥꯃꯥꯡ ꯁꯥꯡꯕꯤꯁꯤꯁꯨ ꯑꯁꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯌꯥꯃꯥꯡ ꯑꯁꯥꯡꯕꯁꯤꯅ ꯔꯥꯁꯤ ꯍꯥꯞꯄꯤꯔꯤ꯫ ꯃꯃꯥꯟꯅꯕꯤ ꯌꯥꯔꯤ ꯃꯨꯕꯤꯁꯦ ꯑꯁꯤꯅ ꯅꯪꯒ ꯀꯣꯏꯅꯔꯒꯦꯔꯣ? ꯆꯠꯂꯍꯦ, ꯇꯥꯔꯝꯃꯁꯨ ꯈꯨꯜꯂꯛꯑꯔꯣꯏ꯫ ꯑꯁꯤꯕꯨ ꯅꯨꯄꯤꯅꯤ ꯀꯥꯏ." ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯅꯨꯄꯤ ꯑꯅꯤꯅ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯔꯣꯒ ꯈꯣꯏꯃꯨꯒꯁꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯤꯛꯇ꯭ꯔꯨꯒ ꯑꯃꯨꯕꯤꯒꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯏꯔꯤ꯫ ꯑꯃꯨꯕꯤꯗꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯤꯛꯇ꯭ꯔꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯤꯛꯇ꯭ꯔꯨꯅ, "ꯌꯥꯔꯤ ꯑꯃꯨꯕꯁꯦ ꯎꯠꯇꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀꯁꯨ ꯇꯧꯔꯒ ꯌꯦꯡꯉꯛꯏ꯫ ꯑꯩꯅ ꯁꯥꯎꯇꯅ ꯃꯌꯥꯁꯤꯗꯅꯦ ꯂꯩꯕꯥꯛ ꯂꯩꯃꯨꯗꯨ ꯍꯦꯛ ꯇꯩꯁꯤꯟꯅꯤ." ꯑꯃꯨꯕꯤꯅ, "ꯁꯤꯕꯨ ꯄꯥꯈꯪꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯂꯤꯁꯦ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯉꯛꯇꯦꯕ." "ꯍꯦ, ꯑꯁ꯭ꯋꯥꯏ ꯈꯔ ꯆꯠꯊꯣ꯫ ꯃꯤꯠꯌꯦꯡ ꯅꯌꯦꯡꯗꯨꯒ ꯌꯥꯝ ꯍꯩꯅꯗꯦꯀꯣ." "ꯀꯩꯅꯣ, ꯅꯪꯕꯨ ꯀꯔꯝꯕ ꯄꯥꯈꯪꯅꯣ? ꯂꯩꯁꯥꯕꯤ ꯑꯩꯅ ꯌꯦꯡꯕꯁꯤꯕꯨ ꯍꯩꯅꯗꯦꯅꯦ꯫ ꯄꯥꯈꯪ ꯀꯌꯥ ꯀꯌꯥꯅꯦ ꯑꯩꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯁꯤꯗꯕꯨ ꯉꯥꯏꯔꯤꯕ." "ꯏꯁ, ꯃꯨꯔꯤꯕ ꯌꯥꯔꯤꯗꯨꯒ ꯊꯤꯔꯤꯕ ꯅꯃꯥꯏꯗꯨꯒ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯉꯥꯏꯔꯤꯕ ꯄꯥꯈꯪꯁꯤꯡꯗꯣ ꯃꯃꯤꯠ ꯇꯥꯡꯕꯒꯨꯝꯕ ꯑꯣꯏꯔꯝꯅꯤ." "ꯍꯣꯏ ꯕꯨꯡꯉꯣ, ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯀꯩ ꯍꯦꯜꯂꯗꯅ ꯁꯛꯇꯥ ꯄꯨꯗꯥꯗꯨꯒ ꯅꯉꯛ ꯁꯝꯒꯤ ꯅꯨꯔꯥ ꯃꯌꯥꯝꯗꯨꯒ ꯁꯨꯝ ꯄꯥꯈꯪꯅꯦꯅ ꯌꯦꯡꯕꯤꯕꯩ ꯋꯥꯅꯤ ꯀꯩꯅꯣ." "ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯦ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯦ꯫ ꯅꯪꯒꯨꯝꯕꯤ ꯁꯛꯊꯤꯕꯤꯅ ꯌꯦꯡꯂꯛꯄꯗ ꯍꯔꯥꯎꯕꯤꯕ ꯄꯥꯈꯪ ꯅꯠꯇꯦ ꯈꯪꯉꯕ, ꯀ꯭ꯋꯥꯛꯃꯥꯟꯕꯤ." "ꯏꯁ, ꯑꯩꯕꯨ ꯀ꯭ꯋꯥꯛꯃꯥꯟꯕꯤ ꯀꯥꯏꯅꯒ ꯌꯥꯝ ꯐꯖꯕꯅꯤꯅ ꯅꯪꯗꯤ ꯉꯔꯥꯛꯄꯤ ꯍꯦꯛ ꯃꯥꯜꯂꯗꯅ." ꯈꯣꯏꯃꯨꯅ, "ꯑꯗꯣ ꯑꯩꯈꯣꯏꯅꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯦ ꯍꯥꯏꯅꯣꯕ?" ꯊꯔꯣꯅ, "ꯅꯪꯅꯅꯦ ꯆꯦꯟꯕꯗ ꯍꯦꯛ ꯍꯥꯏꯂꯩ꯫ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦ ꯍꯥꯏꯔꯒ ꯌꯥꯝ ꯉꯥꯏꯕ ꯉꯝꯗ꯭ꯔꯤꯗꯨꯕꯨ ꯀꯩ ꯍꯨꯔꯥꯟꯕ ꯊꯕꯛꯀ ꯇꯧꯒꯦ?" "ꯑꯦ, ꯅꯪꯒꯤ ꯑꯗꯨꯒꯤ ꯁꯣꯅꯣꯒꯤ ꯀꯣꯛꯇꯣ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯆꯦꯟꯁꯦ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯀꯩ ꯍꯨꯔꯥꯟꯕ ꯊꯕꯛ ꯇꯧꯒꯦꯅꯦ?" "ꯍꯪꯗ꯭ꯔꯗꯤ ꯀꯩꯅꯣ, ꯅꯁꯛꯇꯣ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯪꯂꯤꯗꯣ꯫ ꯑꯗꯣ ꯅꯪꯁꯨ ꯅꯆꯤꯜꯗꯤ ꯐꯖꯅ ꯀꯜꯂꯤ꯫ ꯑꯗꯨꯕꯨꯗꯤ ꯐꯩꯗ, ꯍꯌꯦꯡꯋꯥꯏ ꯑꯃꯗꯨꯒ ꯍꯦꯟꯖꯤꯟꯅꯗꯅꯕ꯫ ꯑꯃꯗꯨꯁꯨ ꯀꯟꯕꯅꯦꯕ." "ꯑꯦ, ꯀꯅꯥꯅꯣ ꯑꯃ ꯍꯥꯏꯗꯦ? ꯍꯥ, ꯀꯅꯥꯅꯣꯕ?" "ꯑꯁ, ꯑꯩꯈꯣꯏ ꯃꯥꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯩꯈꯣꯏ ꯃꯥꯗꯤ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕꯅꯦꯕ." "ꯑꯗꯣ ꯇꯥꯈꯣꯏꯃꯣ, ꯍꯌꯦꯡꯋꯥꯏ ꯅꯈꯣꯏ ꯃꯥꯒ ꯑꯩꯒ ꯈꯠꯅꯔꯗꯤ ꯅꯪ ꯀꯅꯥꯒꯤ ꯃꯤꯆꯪ ꯆꯪꯅꯤ?" "ꯅꯪꯒꯤ ꯆꯪ ꯇꯥꯕꯅꯤ ꯀꯩꯅꯣ꯫ ꯑꯩꯗꯤꯅꯦ ꯅꯪꯅꯕꯨ ꯏꯅꯥꯛꯇ ꯂꯩꯔꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯂꯣꯏꯅ ꯌꯥꯔꯗꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯇꯣꯉꯥꯟ ꯆꯥꯁꯦ ꯍꯥꯏꯔꯁꯨꯅꯦ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯩꯗꯤ." "ꯏꯁ, ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯗꯣ." "ꯅꯨꯡꯁꯤꯕꯒꯤꯅꯤ ꯏꯅꯥꯛꯇ ꯂꯩꯔꯁꯦꯅ ꯑꯗꯨꯝ ꯍꯥꯏꯔꯤꯁꯦ ꯏꯕꯦꯝꯃ." ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯈꯣꯏꯃꯨꯒꯤ ꯌꯨꯝꯗꯅꯤ꯫ ꯈꯣꯏꯃꯨꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯗꯨ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯄꯣꯔꯒ ꯁꯤꯡ ꯈꯥꯏꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯉꯥꯡꯂꯤ꯫
ꯏꯅꯦ ꯕꯣꯞꯅꯤꯅ ꯑꯃ ꯂꯩꯔꯤꯕꯁꯤꯁꯨꯅꯦ ꯀꯔꯤꯃꯠꯇ ꯀꯥꯟꯅꯕ ꯅꯠꯇꯦ ꯉꯥꯡꯕ ꯈꯛꯇꯅꯤ ꯃꯥꯅ ꯈꯟꯗꯣꯏꯁꯦ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯃꯒ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯪꯉꯣꯏꯕ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯑꯩ ꯊꯕꯥꯅ ꯍꯩꯃꯧ ꯅꯪꯒꯤꯁꯤꯡꯗꯣ ꯀꯣꯟꯅ ꯈꯥꯏꯔꯣ ꯏꯃꯥ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯆꯔꯥ ꯋꯥꯟꯒꯦ ꯆꯥꯛ ꯈꯤꯇ ꯊꯤꯔꯣꯏ ꯂꯥꯎꯅꯦ ꯅꯪꯕꯣ ꯀꯔꯤ ꯊꯕꯛ ꯇꯧꯔꯤꯁꯦ ꯇꯣꯛꯑꯒ ꯅꯪꯒꯤ ꯆꯔꯥ ꯋꯥꯟꯅꯕ ꯆꯥꯛ ꯊꯤꯌꯣꯕ ꯆꯥꯛ ꯊꯤꯌꯣꯕ ꯉꯁꯤꯅꯦ ꯍꯅꯨꯕꯤꯒ ꯂꯣꯏꯅ ꯁꯤꯡꯒꯥꯏꯐꯛ ꯆꯥꯅꯤꯍꯦ ꯏ ꯀꯥꯕꯅꯦ ꯆꯥꯛꯇꯣ ꯌꯥꯝ ꯂꯥꯝꯃꯒꯅꯅꯦ ꯏꯁꯤꯡ ꯈꯔ ꯀꯜꯂꯒ ꯊꯛꯎꯁꯣ ꯀꯔꯤ ꯈꯣꯟꯗꯥꯅꯤꯒꯦ ꯇꯧꯗꯧꯔꯤ ꯄꯣꯠꯅꯤ ꯁꯛꯇꯥꯁꯤ ꯍꯤꯡꯆꯥꯕꯤ ꯃꯥꯜꯂꯤꯁꯦ ꯀꯞꯀꯅꯨꯍꯦ ꯃꯁꯤ ꯑꯉꯥꯡꯁꯤꯃꯁꯨꯅꯦ ꯊꯕꯛꯀꯁꯤ ꯉꯥꯛꯇ ꯇꯧꯐꯝ ꯈꯪꯗꯦ ꯑꯣꯏꯕ ꯍꯤꯡꯆꯥꯕꯤ ꯅꯆꯥꯗꯣ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯍꯥꯏꯒꯠꯂꯤꯗꯨꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯠꯀꯦꯔꯥ ꯍꯥꯠꯂꯣꯏꯔꯥ ꯍꯣ ꯑꯩꯒꯤ ꯀꯨꯁꯤꯅꯦ ꯏꯆꯥꯅꯦ ꯏꯔꯅꯥꯏ ꯊꯕꯛ ꯑꯁꯨꯛ ꯀꯟꯅ ꯇꯧꯔꯤꯕꯁꯦ ꯉꯥꯛꯇ ꯂꯧꯊꯣꯛꯄꯤꯅꯕ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ ꯌꯨꯝꯁꯤꯗ ꯍꯅꯨꯕꯤ ꯑꯩꯅ ꯅꯆꯥꯗꯣ ꯄꯣꯞꯄ ꯑꯃꯨꯛ ꯍꯥꯏꯔꯤꯕ꯭ꯔꯣ ꯄꯣꯞꯄ ꯑꯃꯨꯛ ꯍꯥꯏꯔꯤꯕ꯭ꯔꯥꯕ ꯑꯩꯕꯣ ꯍꯥꯏꯗꯦ ꯍꯥꯏꯔꯁꯨꯅꯦ ꯇꯧꯒꯗꯕ ꯂꯩꯇ꯭ꯔꯕꯅꯤ ꯆꯥꯛꯅ ꯀꯣꯄꯥꯛ ꯆꯥꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯂꯧꯔꯝꯗꯥꯏ ꯊꯕꯛ ꯇꯧꯔꯝꯗꯥꯏꯗꯅ ꯁꯣꯟꯖꯤꯟꯅꯗꯨꯅ ꯂꯩꯈꯤꯅꯤ ꯉꯔꯥꯡꯈꯛ ꯑꯩꯒꯤ ꯄꯨꯈꯝ ꯃꯅꯥꯗꯣ ꯂꯣꯏꯅ ꯀꯥꯏꯔꯦꯅ ꯀꯣꯝꯄꯥꯛꯇ ꯆꯥꯔꯨꯕꯒꯤꯅꯤꯅꯦ ꯅꯪꯅ ꯑꯩꯕꯨ ꯆꯥꯛ ꯀꯣꯄꯥꯛ ꯆꯥꯏ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯔꯦ ꯏꯃꯥ ꯊꯕꯛꯁꯦ ꯑꯃꯨꯛꯇ ꯋꯥꯏ ꯁꯪꯅ ꯇꯧꯒꯦ ꯌꯥꯝꯅꯅꯦ ꯆꯒꯠ ꯉꯥꯡꯕꯤꯔꯛꯀꯅꯨ ꯐꯩ ꯏꯆꯥ ꯅꯨꯄꯥ ꯂꯥꯛꯈꯤꯁꯅꯨ ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯪꯕꯨꯗꯤ ꯅꯆꯥ ꯅꯨꯄꯥꯅ ꯈꯣꯏꯅꯤꯅꯦ ꯄꯨꯂꯞꯅꯦ ꯅꯨꯡꯉꯥꯏꯃꯤꯟꯅꯗꯣꯏꯁꯦ ꯉꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯈꯣꯏꯃꯨꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯁꯪꯕꯤꯅ ꯌꯨꯝꯗ ꯍꯟꯖꯤꯟꯕꯤꯔꯛꯏꯗꯅ ꯀꯩꯅꯣꯗ ꯅꯨꯄꯤ ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯗꯅ ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯅꯣ ꯆꯠꯐꯝ ꯑꯃꯠꯇꯒ ꯊꯤꯔꯒ ꯑꯍꯤꯡ ꯂꯩꯈ꯭ꯔꯗꯤꯅꯦ ꯋꯥꯏ ꯑꯃꯗꯤ ꯁꯪꯒꯗꯕ ꯅꯪꯕꯨ ꯌꯨꯝ ꯅꯇꯨ ꯅꯆꯥ ꯂꯩꯔꯤꯀꯥꯏꯁꯦ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯣ ꯄꯥꯈꯪ ꯁꯥꯗꯅ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯣ ꯇꯥꯅꯤꯡꯗꯦꯀꯣ ꯌꯨꯝꯗ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄꯒ ꯅꯪꯒꯤ ꯏꯁꯧꯁꯤꯅ ꯍꯥꯟꯅ ꯍꯦꯛ ꯇꯧꯋꯤ ꯂꯥꯡꯗꯕ ꯇꯧꯔꯗꯤꯅꯦ ꯂꯥꯡꯕ ꯇꯥꯕ ꯑꯉꯥꯡꯁꯤꯃꯒ ꯍꯦꯛ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯑꯩꯁꯦ ꯋꯥꯏ ꯈꯪꯉꯕ ꯏꯃꯥ ꯅꯪꯁꯨ ꯁꯨꯝꯐꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯁꯨꯒꯁꯤ ꯈꯔ ꯂꯧꯔꯗꯤ ꯈꯔꯁꯨ ꯐꯒꯗꯕ ꯑꯩꯅꯗꯤ ꯃꯥ ꯍꯜꯂꯛꯂꯒ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯃꯇꯨ ꯑꯁꯤ ꯐꯨꯍꯟꯒꯦ ꯈꯜꯂꯒ ꯃꯥꯅ ꯃꯇꯨ ꯃꯤꯆꯪꯒ ꯑꯣꯏꯅ ꯆꯪꯉꯤꯅꯦ ꯃꯁꯤꯁꯨ ꯐꯔꯣꯏꯗꯧꯔꯤ ꯃꯥꯅꯕꯨ ꯀꯥꯏꯗꯒꯤ ꯑꯉꯥꯡ ꯂꯧꯗꯣꯏꯅꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯐꯝꯕꯒ ꯆꯥꯕꯒ ꯈꯛꯇꯅꯤ ꯊꯥ 2-3 ꯐꯥꯔꯝꯃꯅꯤ ꯏꯔꯨꯒ ꯂꯨꯗꯕ ꯃꯅꯝꯅꯅꯦ ꯊꯩꯅꯕ ꯉꯝꯗ꯭ꯔꯕꯅꯤ ꯅꯨꯡꯁꯤꯔꯦꯗ ꯅꯪꯗꯤ ꯁꯛꯇꯥꯃꯛꯅ ꯍꯤꯡꯆꯥꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯁꯝꯅꯅꯥ ꯏꯐꯥ ꯐꯥꯔꯗꯅ ꯈꯣꯏꯃꯨꯅ ꯑꯁꯦꯡꯕ ꯅꯨꯄꯤ ꯅꯪꯁꯨ ꯍꯤꯡꯆꯥꯕꯤꯗꯤ ꯐꯖꯅ ꯃꯥꯜꯂꯦ ꯅꯈ꯭ꯌꯥꯠꯀꯗꯣ ꯂꯝ ꯑꯃ ꯍꯦꯛ ꯁꯥꯡꯉꯗ ꯊꯤꯁꯨ ꯊꯤꯈ꯭ꯔꯦ ꯑꯣ ꯐꯖꯕ ꯑꯃ ꯊꯤꯕꯤꯔꯨꯔꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯉꯁꯤꯁꯨ ꯈꯣꯏꯃꯨꯗꯣ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯁꯪꯕꯤ ꯃꯄꯨꯔꯣꯏꯕꯅ ꯅꯥꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅ ꯇꯧꯔꯤꯗꯨꯅ ꯅꯁꯥꯒꯗꯣ ꯅꯥꯟꯅꯒ ꯊꯣꯛꯂꯛꯏꯗꯨꯅ ꯀꯦꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯀꯩꯅꯣ ꯅꯨꯄꯤ ꯑꯩꯅ ꯏꯁꯥ ꯅꯥꯟꯅ ꯆꯠꯄ ꯊꯣꯛꯄꯁꯤ ꯐꯥꯎꯕ ꯅꯪ ꯑꯩꯕꯨ ꯀꯜꯂꯛꯄ꯭ꯔꯣ ꯌꯥꯝ ꯈꯝꯕꯜꯂꯤꯕ ꯀꯥꯏꯗꯨꯔꯣ ꯁꯨꯅꯤꯡꯗꯕ ꯅꯇꯨ ꯅꯆꯥꯒꯤ ꯀꯔꯤꯝꯇ ꯈꯟꯗꯕ ꯅꯪꯕꯨ ꯑꯩꯗꯤ ꯀꯔꯤꯒꯤ ꯈꯝꯕꯟꯗꯣꯏꯅꯣ ꯄꯥꯈꯪ ꯁꯥꯗꯨꯅ ꯀꯣꯏꯗꯅ ꯆꯠꯇꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇꯅꯦ ꯊꯕꯛꯇꯣ ꯈꯔꯁꯨ ꯁꯨꯋꯣ ꯅꯨꯄꯤ ꯑꯩꯕꯨ ꯊꯕꯛ ꯆꯠꯇꯕ꯭ꯔꯣ ꯌꯨꯝꯗ ꯑꯗꯨꯝ ꯐꯝꯆꯥ ꯆꯥꯗꯅ ꯂꯩꯔꯕ꯭ꯔꯕ ꯅꯪꯅꯗꯣ ꯌꯥꯝ ꯉꯥꯡꯂꯤꯗꯨꯕ ꯊꯕꯛꯅꯦꯅ ꯅꯣꯡꯃ ꯆꯠꯂꯒ ꯅꯨꯃꯤꯠ 6 ꯂꯦꯞꯄꯗꯣ ꯑꯗꯨ ꯊꯕꯛ ꯈꯨꯆꯠꯇꯣ ꯀꯔꯤ ꯈꯨꯆꯠꯅꯣ ꯀꯔꯤ ꯈꯨꯆꯠꯅꯣꯕ ꯅꯪꯅ ꯉꯁꯤ ꯐꯥꯎꯗ ꯁꯦꯜ ꯁꯤꯀꯤ ꯑꯃꯇ ꯊꯕꯛꯀꯤꯅꯦ ꯍꯥꯏꯗꯅ ꯄꯨꯁꯤꯜꯂꯛꯈ꯭ꯔꯕ꯭ꯔꯣ ꯄꯨꯁꯤꯜꯂꯛꯇꯅ ꯅꯠꯇ꯭रो ꯅꯪꯅ ꯆꯥꯖꯔꯤꯕꯗꯣ ꯀꯔꯤ ꯆꯤꯟꯊꯤꯕ ꯅꯄꯨꯟꯁꯤꯗ ꯑꯣꯏꯗꯕꯗ ꯉꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯣꯀꯣ ꯅꯪ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯅꯆꯤꯟꯗꯨꯅ ꯃꯔꯣꯜ ꯑꯃ ꯑꯣꯏꯗ ꯄꯥꯗꯕ ꯅꯪ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯅꯪ ꯌꯥꯝ ꯂꯥꯎ ꯈꯣꯡꯉꯅꯨꯀꯣ ꯊꯕꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯥꯡꯒꯣꯜꯒ ꯑꯣꯏꯔꯣꯏ ꯊꯕꯛ ꯆꯠꯄ ꯀꯥꯏꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥ ꯂꯧꯅꯕ ꯃꯤꯅꯥꯏ ꯅꯠꯇꯦ ꯈꯪꯉꯕ ꯅꯆꯥꯁꯦ ꯄꯨꯔꯒ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯈꯣ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯇꯪꯒꯤ ꯏꯆꯥꯔꯣ ꯅꯪꯗꯤ ꯌꯥꯎꯗ꯭ꯔꯣ ꯃꯃꯥꯅ ꯃꯆꯥ ꯂꯧꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤꯅꯦ ꯏꯕꯦꯝꯃ ꯀꯌꯥꯗꯅꯣꯕ ꯁꯤ ꯆꯠꯈ꯭ꯔꯤꯕ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯑꯩꯁꯨ ꯀꯗꯥꯏꯗꯅꯣ ꯀꯣꯛ ꯆꯠꯈꯤꯅꯤꯀꯣ ꯉꯁꯤ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯉꯒ ꯆꯠꯂꯨꯀꯣ ꯊꯣꯡꯉꯝꯒꯦ ꯅꯪꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯆꯥꯅꯕꯗꯣ ꯑꯩꯅ ꯊꯣꯡꯉꯝꯃꯒ ꯆꯠꯈꯤꯒꯦ ꯃꯕꯨꯛ ꯑꯁꯦ ꯐꯠꯇꯤ ꯑꯗꯨꯅꯅꯤ ꯏꯆꯥ ꯅꯨꯄꯥꯅ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯗ꯭ꯔꯤꯕꯗꯣ ꯅꯨꯃꯤꯠ ꯆꯨꯞꯄꯒꯤ ꯑꯩꯗ ꯍꯦꯛ ꯁꯤꯍꯟꯅꯤꯡꯉꯒ ꯂꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯗꯤꯅꯦ ꯁꯤꯈꯤꯔꯣꯏ ꯅꯪꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯀꯌꯥ ꯌꯥꯎꯔꯝꯈꯤꯅꯤ ꯉꯁꯤꯅꯦ ꯍꯅꯨꯕꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯅꯤꯀꯣ
ꯋꯥꯅ ꯋꯥꯕꯅꯤ ꯊꯕꯛ ꯃꯌꯥꯝꯁꯤꯗ ꯈꯣꯏꯗꯧꯅ ꯃꯔꯣꯜ ꯑꯃ ꯁꯥꯎꯅꯤꯡꯕꯅꯤ ꯌꯥꯝ ꯍꯧꯔꯛꯀꯗꯣꯍꯦ ꯅꯪ ꯃꯁꯛ ꯑꯁꯤꯒ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯕꯁꯦ ꯍꯤꯡꯆꯥꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯌꯦꯡꯅꯤꯡꯗꯕꯅ ꯌꯥꯝ ꯐꯖꯔꯤꯅꯤ ꯏꯃꯥꯗꯤ ꯁꯒꯣꯜ ꯍꯅꯨꯕꯤ ꯃꯥꯜꯂꯤ ꯅꯃꯥꯏꯅꯤꯅ ꯈꯨꯅꯤꯡꯃꯨꯛ ꯍꯦꯛ ꯁꯥꯡꯂꯗꯅ ꯁꯣꯝꯗ ꯊꯔꯣꯒꯤ ꯌꯨꯝꯗꯅꯤ ꯊꯔꯣꯗꯨ ꯃꯃꯥꯒ ꯃꯅꯝꯃꯒꯅ ꯐꯝꯂꯤꯕ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯏꯅꯝꯃ ꯇꯥꯆꯧ ꯀꯥꯏ ꯆꯠꯈꯤꯒꯦ ꯂꯣꯏꯗꯥꯡꯅ ꯈꯪꯗꯦꯅꯦ ꯏꯅꯝꯃꯗꯤ ꯊꯕꯛꯇꯤ ꯆꯠꯈꯤꯗꯕꯅꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣꯒ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦꯗ ꯃꯗꯨꯏ ꯅꯨꯄꯥꯗꯨꯅ ꯆꯠꯈ꯭ꯔꯄꯣꯠ ꯆꯠꯇꯅꯗꯤ ꯍꯦꯛ ꯂꯩꯔꯗꯅ ꯑꯩꯅ ꯁꯦꯜ ꯈꯤꯇ ꯂꯧꯈꯤꯒꯦ ꯇꯧꯔꯒ ꯑꯩꯉꯣꯟꯗꯒꯤꯒ ꯂꯧꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯁꯀꯤꯅ ꯄꯤꯔꯨꯅꯨ ꯄꯤꯔꯨꯅꯨ ꯏꯕꯦꯝꯃ ꯀꯥꯟꯅꯗꯕꯗꯅꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯁꯦꯜꯗꯤ ꯍꯦꯛ ꯍꯥꯏꯔꯒ ꯂꯩꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯠꯇꯦ ꯅꯪ ꯁꯦꯜꯗꯣ ꯀꯩꯗ ꯁꯤꯖꯤꯟꯅꯔꯤꯅꯣ ꯍꯥ ꯑꯣ ꯍꯌꯦꯡ ꯋꯥꯏ ꯂꯨꯍꯣꯡꯕꯗꯅꯦ ꯄꯨꯅꯕ ꯑꯋꯨꯟꯄꯣꯠ ꯂꯩꯕ ꯍꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯁꯦꯜ ꯍꯦꯛ ꯍꯦꯛ ꯂꯧꯔꯤꯁꯦ ꯁꯈꯤꯅ ꯍꯩ ꯍꯧꯗꯣꯛꯑꯣ ꯑꯗꯨꯒꯤ ꯅꯃꯥꯏꯗꯨꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯍꯦꯛ ꯍꯦꯛ ꯍꯧꯗꯣꯛꯑꯣ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯋꯨꯟꯄꯣꯠꯇꯣ ꯑꯩꯅ ꯑꯗꯨꯝ ꯄꯤꯒꯗꯕ ꯂꯩ ꯉꯥꯏꯍꯥꯛꯇ ꯂꯩꯇ ꯁꯦꯜ ꯅꯤꯔꯛꯀꯗꯨꯀꯣ ꯏꯅꯝꯃ ꯑꯩꯈꯣꯏ ꯃꯥꯅ ꯉꯥꯡꯕ ꯋꯥ ꯇꯥꯔꯨꯅꯨꯀꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯎꯔꯕꯅꯤ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯏꯅꯝꯃꯒꯤ ꯃꯄꯥꯛ ꯃꯈꯥꯗꯅꯦ ꯁꯦꯜ ꯈꯔ ꯂꯩꯍꯧꯕꯅꯤ ꯑꯗꯨꯗꯒꯤ ꯅꯪꯅ ꯄꯨꯒꯗꯕꯗꯨ ꯂꯧꯊꯣꯛꯎꯔꯣ ꯑꯗꯨꯒꯅꯦ ꯑꯔꯦꯝꯕꯗꯨ ꯅꯤꯡꯊꯤꯅ ꯊꯝꯃꯝꯃꯨꯀꯣ ꯍꯣꯏ ꯏꯅꯝꯃ ꯁꯀꯤꯅ ꯀꯦꯔꯒ ꯊꯣꯛꯂꯛꯏꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤ ꯇꯥ ꯈꯣꯏꯃꯨ ꯂꯥꯛꯀꯅꯤꯌꯦ ꯑꯗꯨ ꯎꯅꯔꯨꯒꯦ ꯇꯧꯕ ꯂꯥꯛꯁꯨ ꯂꯥꯛꯈ꯭ꯔꯦꯗ ꯅꯪꯒꯤ ꯈꯣꯏꯃꯨꯗꯣ ꯊꯕꯛꯀ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯊꯔꯣ ꯑꯃꯗꯤ ꯈꯣꯏꯃꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯊꯔꯣ ꯉꯁꯤꯗꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯕꯣ ꯑꯩꯗꯤ ꯅꯪ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯌꯥꯝ ꯊꯤꯔꯕ ꯍꯥꯏꯁꯤꯕꯣ ꯊꯤꯗꯦꯗ ꯑꯗꯣ ꯉꯁꯤꯅ ꯏꯍꯦꯟ ꯍꯦꯟꯅ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯏꯁ ꯑꯗꯨ ꯇꯥꯈꯣꯏꯃꯣ ꯑꯩꯈꯣꯏ ꯏꯇꯥ ꯑꯃ ꯅꯈꯣꯏ ꯈꯨꯜꯗ ꯌꯨꯝ ꯄꯥꯜꯂꯤ ꯑꯩꯁꯦ ꯃꯣꯏꯗ ꯑꯝꯇ ꯆꯠꯅꯤꯡꯕ ꯑꯩꯈꯣꯏꯅꯤ ꯆꯠꯃꯤꯟꯅꯁꯤꯔꯥ ꯍꯥ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯈꯨꯜꯗꯕꯨ ꯑꯩꯅ ꯅꯪ ꯄꯨꯔꯒ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯄꯨꯔꯒ ꯆꯠꯄ ꯀꯩꯗꯧꯒꯦ ꯍꯥꯏꯁꯦ ꯇꯥꯈꯣꯏꯃꯣ ꯅꯪꯒꯤ ꯅꯣꯡꯁꯦ ꯑꯩ ꯌꯥꯝ ꯆꯤꯡꯅꯩꯀꯣ ꯅꯪ ꯅꯨꯄꯤꯒ ꯊꯤꯔꯕꯣ ꯑꯦ ꯄꯥꯈꯪ ꯌꯪ ꯂꯥꯎꯔꯤꯕ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯅꯪꯁꯨ ꯑꯉꯛꯄꯅꯤ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯍꯥꯏꯕꯅꯤꯗ ꯅꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯏꯇꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯌꯥꯝ ꯄꯛꯇꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡꯗ ꯇꯧꯋꯦ ꯑꯁ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯕ ꯑꯗꯣ ꯅꯈꯣꯏ ꯅꯇꯥꯒꯤ ꯃꯌꯨꯝꯗ ꯂꯥꯞꯅꯃꯨꯛ ꯆꯠꯅꯒꯗꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗ ꯑꯣꯏꯅꯅꯦ ꯅꯪꯅ ꯎꯅꯅꯤꯡꯉꯤ ꯈꯨꯗꯤꯡꯒꯤ ꯆꯠꯂꯣꯀꯣ ꯅꯪꯒꯤ ꯅꯑꯣꯡꯗ ꯇꯧꯁꯦ ꯑꯩꯗꯤ ꯏꯆꯤꯡ ꯆꯤꯡꯅꯩꯀꯣ ꯅꯃꯥꯟꯅꯕ ꯑꯃꯠꯇ ꯈꯪꯅ ꯇꯤꯟꯅꯒꯦꯁꯨ ꯌꯥꯗꯦ ꯅꯪꯒꯤ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯕ ꯆꯥꯎ ꯍꯦꯟꯗꯕꯗꯨ ꯅꯠꯇꯕ ꯂꯩꯁꯥꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯄꯥꯈꯪꯁꯤꯡꯗꯨ ꯈꯪꯅꯔꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯅꯪꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯃꯈꯣꯏꯅ ꯉꯥꯎꯔꯒ ꯅꯪꯁꯦ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯈ꯭ꯔꯗꯤ ꯀꯅꯥꯒꯤꯅꯣ ꯃꯥꯡꯖꯕꯁꯦ ꯏꯁ ꯌꯥꯝ ꯍꯩꯇ꯭ꯔꯥ ꯑꯉꯥꯡꯕꯒꯗꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯃꯥꯟꯕ꯭ꯔꯣ ꯅꯪꯗꯧꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯑꯦ ꯑꯩꯅ ꯀꯩꯗꯧꯔꯤꯕ ꯉꯍꯥꯟꯃꯨꯛ ꯏꯃꯥꯟꯅꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯄꯨꯊꯣꯔꯛꯄꯗ ꯏꯃꯥꯟꯅꯕꯤ ꯑꯗꯨ ꯌꯦꯡꯕ ꯍꯣꯠꯅꯔꯤꯉꯩ ꯑꯩꯅ ꯅꯌꯥꯗ ꯅꯨꯡ ꯏꯟꯖꯤꯟꯕ ꯈꯪꯗꯕꯗꯣ ꯅꯪꯁꯤꯗꯤ ꯑꯗꯨꯗ ꯍꯥꯏꯔꯒ ꯂꯩ ꯇꯟꯖꯥ ꯆꯥꯅꯔꯨꯕꯒꯤ ꯑꯣꯟꯊꯣꯛꯄꯗ ꯎꯔꯨꯕꯩ ꯋꯥꯅꯤ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯅꯉꯛꯁꯝꯒꯗꯣ ꯉꯥꯅꯨꯗꯧꯅ ꯁꯥꯡꯇꯣꯛꯑꯒ ꯌꯦꯡꯕꯗꯣ ꯅꯪꯅ ꯑꯗꯨꯗ ꯁꯥꯎꯕꯗꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯅ ꯑꯩ ꯇꯧꯗ꯭ꯔꯁꯤꯗꯤ ꯑꯗꯨꯗꯤ ꯑꯩꯅ ꯏꯇꯥ ꯑꯃꯨꯕꯤꯒ ꯊꯣꯛꯂꯛꯄꯒꯤ ꯌꯦꯡꯗꯕ ꯃꯥꯗꯤ ꯃꯁꯛꯇꯣ ꯊꯤꯔꯕꯅꯤꯅ ꯅꯠꯇ꯭ꯔꯅꯦ ꯅꯪꯒꯤ ꯃꯃꯥꯡꯗ ꯏꯃꯥꯟꯅꯕꯤ ꯐꯖꯕꯒ ꯄꯨꯔꯒ ꯊꯣꯛꯂꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯆꯣꯞꯀꯅꯤꯕ ꯑꯗꯣ ꯐꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯕ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯁꯦ ꯍꯥꯏꯕ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯗꯤ ꯑꯗꯨꯒꯨꯝꯕ ꯆꯤꯡꯅꯕꯗꯣ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯗꯅ ꯍꯧꯔꯛꯑꯦ ꯑꯃꯨꯛ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯈꯣꯏꯃꯣ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯅꯦ ꯅꯪꯁꯦ ꯅꯒꯨꯟ ꯈꯪꯗꯅ ꯅꯈꯣꯏꯗꯒ ꯂꯩꯕ ꯌꯥꯕ ꯅꯨꯄꯥ ꯅꯠꯇꯦ ꯍꯌꯦꯡ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯅ ꯂꯩꯔꯕ ꯀꯥꯟꯗ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯑꯃꯨꯛ ꯀꯣꯏꯔꯛꯄꯁꯨ ꯏꯁ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯤ ꯃꯥꯟꯕ꯭ꯔꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯑꯁꯪꯕꯤ ꯃꯅꯦꯝ ꯊꯕꯥꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯇꯧꯔꯤꯁꯤꯅ ꯍꯣ ꯀꯔꯤꯅꯣ ꯇꯨꯝꯃꯤꯅꯦꯍꯦ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯀꯥꯏꯗꯩ ꯆꯥꯛꯅꯣ ꯃꯄꯥꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯑꯁ ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯗꯅꯦ ꯀꯣꯏꯀꯧ ꯍꯦꯛ ꯀꯧ ꯍꯦꯛ ꯑꯣꯏꯕ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯄꯪꯀꯧꯗ ꯀꯧꯔꯤꯗꯨꯅ ꯈꯟꯅꯅꯤꯡꯉꯛꯑꯕꯣ ꯋꯥꯊꯤ ꯉꯥꯡꯂꯅꯨ ꯈꯣꯡ ꯑꯝꯇ ꯍꯥꯝꯃꯨꯒꯦ ꯏꯃꯥ ꯑꯉꯥꯡꯁꯦ ꯉꯥꯛꯇ ꯄꯥꯏꯕꯤꯔꯝꯃꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏ ꯀꯔꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯋꯥꯔꯤꯕ ꯑꯩꯉꯣꯟꯗ
ꯑꯉꯥꯡꯗꯣ ꯄꯝꯃꯣꯕ ꯍꯥ ꯇꯥꯅꯤꯡꯗꯦꯀꯣ ꯌꯨꯝ ꯊꯪꯅꯕꯗꯔ ꯀꯅꯥꯗꯅꯣ ꯄꯤꯔꯝꯃꯨ ꯉꯥꯛꯇꯪ ꯈꯣꯡ ꯍꯥꯝꯕꯗꯣ ꯐꯥꯎꯗꯤ ꯅꯪꯁꯨ ꯅꯁꯨꯁꯦ ꯄꯝꯕ ꯌꯥꯏꯗꯅ ꯑꯉꯥꯡꯁꯦ ꯀꯅꯥꯗ ꯄꯤꯗꯣꯏꯅꯣ ꯌꯨꯝ ꯊꯪꯅꯕꯁꯦ ꯑꯩꯅ ꯉꯁꯥꯏꯅ ꯆꯠꯂꯨꯔꯕꯅꯤ ꯃꯤ ꯑꯃꯠꯇ ꯂꯩꯍꯧꯗꯕꯒꯤꯅꯤ ꯑꯩꯅ ꯏꯃꯥ ꯀꯧꯔꯛꯏꯁꯦ ꯏꯁ ꯑꯩ ꯉꯝꯃꯣꯏ ꯌꯥꯝ ꯋꯥꯔꯤꯕ ꯖꯥꯠꯅꯤꯀꯣ ꯅꯊꯛꯀꯤ ꯑꯍꯜ ꯑꯩꯉꯣꯟꯗꯒ ꯄꯥꯈꯣꯟꯒ ꯁꯤꯖꯤꯜꯂꯛꯑꯗꯅ ꯁꯤꯕꯨ ꯄꯥꯈꯣꯟ ꯁꯤꯕ ꯀꯧꯕ꯭ꯔꯥ ꯍꯥꯏꯁꯦ ꯍꯅꯨꯕꯤ ꯄꯨꯛ ꯐꯠꯇꯕꯦ ꯍꯥꯏꯁꯤꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯈꯪꯒꯅꯤꯗꯅ ꯆꯥꯛ ꯑꯃꯇ ꯍꯥꯞꯄꯣꯏꯕꯅ ꯀꯩ ꯆꯥꯒꯦ ꯌꯦꯡꯒꯦ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯏꯆꯥ ꯅꯨꯄꯥ ꯆꯥꯗꯕꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯆꯔꯥ ꯋꯥꯟꯊꯣꯛꯈꯤꯒꯦ ꯑꯉꯥꯡꯁꯦ ꯉꯥꯛꯇꯪ ꯄꯝꯕꯁꯦ ꯀꯌꯥꯝ ꯋꯥꯗꯧꯔꯤꯒꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯍꯅꯨꯕꯤ ꯆꯥꯅ ꯆꯥꯔꯤꯕ ꯋꯥ ꯑꯃꯇ ꯍꯥꯏꯕꯗꯅ ꯉꯝꯗ꯭ꯔꯦꯒ ꯁꯤꯗꯧꯔꯤꯒ ꯁꯤꯕꯅ ꯁꯨꯛꯁꯤ ꯍꯦꯛ ꯁꯤꯗꯦꯅꯦ ꯍꯩ ꯅꯁꯛꯇꯨꯒ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯁꯨꯃꯥꯡꯗꯒ ꯂꯦꯞꯄꯒꯅꯦ ꯂꯥꯎ ꯈꯣꯡꯂꯛꯀꯅꯤ ꯃꯤꯅ ꯎꯈ꯭ꯔꯒ ꯏꯀꯥꯏꯀꯣ ꯑꯣ ꯀꯣꯁꯤ ꯑꯩꯅ ꯂꯥꯎꯅꯤꯡꯕ ꯃꯐꯝꯗ ꯂꯦꯞꯇꯨꯅ ꯂꯥꯎꯗꯧꯔꯤ ꯏꯃꯥ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯊꯧ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯔꯒ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯣ ꯑꯩꯒꯤ ꯌꯨꯝꯅꯦ ꯅꯪꯅ ꯀꯣꯁꯤ ꯇꯧꯔꯤꯕꯗꯣ ꯈꯪꯂꯕ꯭ꯔꯣ ꯅꯪ ꯌꯨꯝꯗ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯍꯣ ꯍꯧꯖꯤꯛꯇꯤꯅꯦ ꯃꯁꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯪꯕꯤ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯗꯧꯔꯤꯒꯦ ꯃꯤꯡꯗ ꯑꯁꯤꯒ ꯁꯛꯇ ꯑꯁꯤꯒ ꯍꯩ ꯑꯃꯨꯔꯩ ꯃꯨꯅ ꯃꯨꯔꯤꯕ ꯅꯃꯤꯡꯃꯛꯅ ꯑꯁꯪꯕꯤ ꯀꯥꯏꯅꯒ ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯌꯥꯝ ꯐꯖꯩꯗ ꯏꯃꯥꯗꯤ ꯁꯟ ꯃꯎꯟ ꯑꯈꯨꯏꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯍꯅꯨꯔꯦ ꯊꯤꯔꯁꯨ ꯌꯥꯔꯦ ꯅꯪꯗꯤ ꯁꯛꯊꯤꯕꯤ ꯅꯪꯅ ꯏꯆꯥ ꯅꯨꯄꯥ ꯐꯖꯈ꯭ꯔꯕꯁꯦ ꯐꯥꯗꯨꯅ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯗꯒꯤ ꯏꯆꯥꯁꯦ ꯉꯧꯆꯠꯅꯔꯕꯅꯦ ꯉꯧꯆꯠꯅꯔꯕ ꯅꯣꯛꯅꯤꯡꯉꯦꯗꯀꯣ ꯅꯪꯒꯤ ꯅꯆꯥ ꯍꯥꯃꯦꯡ ꯃꯅꯝ ꯅꯝꯕ ꯏꯔꯨ ꯂꯨꯖꯗꯅ ꯍꯩꯕꯤ ꯇꯩꯕꯁꯤꯕꯨ ꯑꯩꯅ ꯄꯥꯝꯕꯤꯔꯝꯅꯤ ꯈꯟꯕ꯭ꯔꯣ ꯃꯥꯅ ꯑꯩꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯂꯧꯕꯤꯕ ꯈꯪꯉꯦꯗꯅ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯆꯥ ꯅꯨꯄꯥꯁꯤꯗ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯕꯤꯔꯝꯃꯣꯏꯍꯦ ꯍꯧꯖꯤꯛꯇꯤ ꯐꯪꯉꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯅꯤ ꯉꯁꯤꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯃꯣꯟꯅ ꯅꯝꯃꯒ ꯍꯥꯠꯀꯅꯤꯍꯦ ꯍꯅꯨꯕꯤꯒ ꯂꯣꯏꯅ ꯀꯥꯟꯅꯗꯦ ꯂꯩꯀꯥꯏꯗ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯃꯤ ꯋꯥ ꯉꯥꯡꯂꯨꯈꯤꯒꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯗꯤ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯏꯆꯥ ꯅꯨꯄꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯕꯗꯤ ꯑꯩ ꯈꯛꯇꯅꯤ ꯃꯥꯡꯖꯒꯗꯕ ꯃꯤꯔꯦꯝꯅꯤꯅ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ ꯂꯩꯀꯥꯏꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯕ ꯃꯆꯥ ꯃꯃꯧ ꯌꯣꯟꯕ ꯐꯠꯈꯤꯗ꯭ꯔꯕ ꯍꯅꯨꯕꯤꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯈꯣꯏꯃꯨꯒ ꯊꯥꯔꯣꯒꯁꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯏꯇꯠ ꯇꯠꯇꯅ ꯎꯅꯔꯝꯃꯤ ꯅꯣꯡꯃꯁꯨ ꯑꯁꯪꯕꯤ ꯃꯆꯥ ꯑꯄꯤꯛꯄꯗꯨ ꯄꯣꯗꯨꯅ ꯀꯩꯊꯦꯜ ꯊꯣꯛꯂꯛꯂꯝꯃꯤ ꯇꯣꯝꯕꯤꯅ ꯍꯩꯃꯥ ꯑꯁꯪꯕꯤꯌꯥ ꯅꯪꯕꯨ ꯀꯩꯊꯦꯜ ꯆꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯁꯨꯝ ꯌꯦꯡꯁꯜꯂꯨꯁꯤꯔ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏꯕꯅꯤ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯈꯟꯕ ꯀꯨꯏꯔꯕꯅꯤ ꯈꯣꯏꯃꯨꯗꯨꯕꯨ ꯊꯕꯛ ꯀꯔꯤ ꯂꯝꯗ ꯆꯠꯂꯤꯒꯦ ꯏꯆꯦ ꯍꯣꯏꯗ ꯆꯠꯂꯤꯅꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗꯗꯤ ꯏꯆꯦ ꯍꯣꯏꯒꯤ ꯌꯨꯝ ꯁꯥꯔꯤ ꯀꯥꯏꯅꯒ ꯍꯥꯏ ꯀꯨꯏꯔꯦꯅꯦ ꯑꯩꯈꯣꯏꯗꯗꯤ ꯂꯥꯛꯈꯤꯗꯕ ꯊꯕꯛ ꯁꯨꯅꯤ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯁꯦꯜ ꯈꯤꯇ ꯍꯥꯟꯅ ꯄꯤꯗꯕ ꯌꯥꯗꯦ ꯏꯇꯩꯃꯥ ꯍꯥꯏꯗꯅ ꯁꯦꯜꯁꯨ ꯂꯧꯈ꯭ꯔꯕ ꯑꯗꯨꯒ ꯁꯨꯡꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦꯕ ꯊꯣꯡꯕ ꯃꯇꯣꯝꯇ ꯁꯨꯗꯨꯅ ꯂꯩꯔꯤꯃꯤ ꯊꯕꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯌꯥꯝ ꯀꯨꯏꯔꯕꯒꯤ ꯋꯥꯅꯣ ꯏꯆꯦ ꯉꯁꯤ 10 ꯀꯨꯟꯅꯤꯃꯨꯛ ꯐꯥꯔꯝꯃꯅꯤꯅꯦ ꯅꯠꯇꯦ ꯃꯥꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯩꯗꯤꯅꯦ ꯁꯥꯎꯕꯅ ꯑꯃꯨꯛ ꯇꯩꯕ ꯂꯣꯏꯔꯕꯅꯤ ꯑꯩꯅ ꯐꯥꯊꯗꯨꯅ ꯊꯝꯂꯤꯕꯅꯤ ꯇꯧꯔꯝꯅꯤꯌꯦ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯏꯆꯦ ꯏꯆꯥꯁꯤꯁꯨ ꯀꯔꯤꯃꯠꯇ ꯅꯥꯗꯦ ꯀꯩꯒꯤꯅꯣꯕ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯨ ꯆꯠꯈꯤꯕ ꯃꯐꯝꯗ ꯃꯥꯒꯤ ꯃꯤ ꯑꯃꯠꯇ ꯂꯩꯔꯣꯏ ꯅꯪ ꯑꯃꯨꯛꯇ ꯃꯉꯣꯟꯗꯅꯦ ꯏꯆꯦ ꯇꯣꯝꯕꯤꯅ ꯊꯕꯛ ꯂꯥꯛꯎ ꯊꯨꯅ ꯍꯥꯏꯔꯝꯃꯤꯅ ꯍꯥꯏꯌꯨꯀꯣ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯑꯗꯨꯝꯅ ꯉꯥꯎꯁꯤꯟꯅꯕ ꯃꯇꯝ ꯂꯥꯕ ꯍꯣꯏ ꯍꯥꯏꯒꯦ ꯏꯆꯦ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗ ꯃꯇꯨꯒꯤ ꯃꯆꯥꯒꯤ ꯀꯔꯤꯃꯠꯇ ꯈꯟꯕ ꯅꯠꯇꯦ ꯃꯁꯥ ꯈꯛꯀꯤꯅꯤ ꯈꯜꯂꯤꯕꯁꯦ ꯑꯩꯅ ꯏꯆꯥꯒꯤ ꯏꯃꯨꯡꯒꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ ꯑꯣꯏꯔꯤꯕ ꯑꯗꯨꯅꯤꯅꯦꯍꯦ ꯅꯨꯄꯥ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯗꯕꯁꯦ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯁꯦ ꯃꯣꯏꯗꯤ ꯈꯪꯗꯦꯅꯦ ꯍꯦꯛ ꯁꯤꯕ ꯃꯈꯩꯁꯨ ꯉꯝꯅꯕ ꯍꯣꯠꯅꯕ ꯃꯤꯅꯁꯨ ꯀꯩꯁꯨ ꯂꯩꯇꯅ ꯃꯋꯥ ꯁꯛꯇꯥꯗꯨꯒ ꯇꯧꯖ ꯁꯥꯖꯔꯤꯁꯦ ꯍꯦꯛ ꯍꯥꯏꯕꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯈꯣꯏꯃꯨꯗꯨ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯅ ꯆꯥꯔꯝꯗꯦ ꯑꯁꯪꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯦꯡꯁꯦ ꯋꯥꯜꯂꯒ ꯆꯥꯔꯤꯅꯤ ꯍꯥꯏꯕ ꯈꯪꯕꯤꯗ꯭ꯔꯕꯣ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯉꯁꯥꯏꯅ ꯆꯥꯛ ꯍꯥꯞꯀꯅꯨ ꯍꯥꯏꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯅꯨꯄꯤ ꯍꯧꯔꯕ꯭ꯔꯥ ꯑꯃꯨꯛ ꯅꯪꯒꯤ ꯏꯁꯧꯗꯣ ꯀꯩꯅꯣ ꯏꯁꯧ ꯑꯕꯣ ꯀꯔꯤꯅꯣꯕ ꯏꯁꯧ ꯑꯕꯣ ꯏꯆꯦ ꯇꯣꯝꯕꯤꯗ ꯅꯆꯥꯅꯥꯏ ꯍꯥꯏꯖꯤꯜꯂꯒ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯈ꯭ꯔꯒ ꯊꯕꯛ ꯁꯨꯕ ꯂꯥꯛꯇꯦ ꯍꯥꯏꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯁꯦꯜꯁꯤꯡꯗꯨꯅ ꯀꯥꯏꯗ ꯊꯝꯈ꯭ꯔꯒꯦꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯠꯇꯦꯍꯦ ꯇꯥ ꯊꯣꯝꯕꯒꯤꯅꯤ ꯃꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯩꯅ ꯑꯩꯒꯤ ꯁꯥꯔꯒ ꯂꯧꯔꯨꯕꯅꯦꯕ ꯊꯤꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯅꯨꯄꯥ ꯅꯪꯒꯤ ꯅꯆꯤꯟꯁꯦ ꯅꯪꯒꯤ ꯇꯥ ꯊꯣꯝꯕꯗꯨꯗꯤꯅꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯂꯩ ꯍꯥꯏꯅ ꯏꯕꯨꯡꯉꯣ ꯏꯁ ꯑꯗꯨꯗꯤ ꯑꯩ ꯇꯥ ꯊꯣꯝꯕ ꯉꯝꯇ ꯋꯥꯔꯤ ꯁꯥꯗ ꯌꯥꯗ꯭ꯔꯦ ꯅꯨꯄꯥ ꯅꯆꯤꯟꯗꯣ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯇꯧꯔꯒ ꯇꯧ ꯇꯧꯗ꯭ꯔꯒ ꯇꯧꯗꯦ ꯍꯥꯏꯕ ꯉꯝꯖꯗꯦꯗꯣ ꯀꯔꯤꯒꯤꯅꯣꯕ ꯇꯧꯗꯕꯗꯨꯅꯅꯤ ꯑꯩꯅ ꯇꯧꯗꯦ ꯍꯥꯏꯁꯦ
Natu na chagi, macit amata sukhandam. Nanggi na koktubo karino ba? Nasaka kikan ba nangdi? Natu thita na lagbiyatro, ha? As, tabak wana halakpudan. Nanggi sause. Nungay na pataba mo kang dihe ay. Kadaydagi kang ganige. Ano na bu, tang na bakul dagi lay sabi mo koy na lay na ba na tro? Ay na yigayaw na niya. Wa matangang da niyeng ba? Nang ay na kangari kaliban niya. Nangon na di, adiwado ka na damay ba, ha? Hayrak taba. Nang najat palijat po ay nakangoy kanro huray ba? Mina isa, kalagta na pagtamtam sila ka, nang nathazada nagasauri ba nini ha? Is, hahaw! Suning na ba nang bu, kanana kalagtoy ba, ha? Nang bu kanana kalagpitoy no, taringge! As, ay tong gising, wayang mga kadukwa. Asig ba mahiram, ay ibam na sa laso sa sakragi. Nang ginak sila sa umlay na isaning sawa na ba sin bagat jaman na rin. Sat keso sa krukain, adugan niya, angang si din ang ginachan. Nang nachatpada masu pukoko. Kariya! Asiba itoptagi icharo. Ha? Nanggi sunan chanatro. Itopta waisang nalakbani. Itopta waisang nahanjakini. Is, waisang bagay na ka. Aduga nawa mong naikige haribro. Ha? Hoy, naikidawriye. Natu na chalay na ba nang na? Napiyato po kayo diyabro. Ha? Yabra ba? Nang nachidudan. Bakit hajila kaniko nang? Nong maso, koy muna. Asang binasazaba panig ama yon na bagkakto na tamlingayda. Koy mo na hurado na taroda pinabahay do na puraklami. Takoy mo. Kay no, what yung wo kay wo mayamo puragala iba do na. Sira, ay nasum nangon da pigahay da na purakpani. Ado, nang napam ko sa pamoy da haybadi ay kang di ko. Ado, kay pot no ba? Haydi suk hay di. Ado ka takoy mo na ay banugsiba kita magtapiba kudolbo ay nakamay na pamoy do no. Si, panig ni. Ima na sab. Aduda ay na namang nupida pigi hayda na laura ini. Adudi ima di kayo hydro hayste. Hayda da. Mana dumhin haraw ripon. Piyo kayo. Haraw piring. Adwa, ima na hayda iba. Ay nahalagpata ng siya. Pura gala oy. Is, yam ikay kang dihin ng sidi. Tali ba yam na. Nang naiba nupit hiram ka na ba mali. Tazada hay ba daw. Aduda ay sum imada haydo ba? Yang pami machu sisu. Ay ngon set pada pagsagadra haydo di kangde. Pami. Nang nadi ay nakudol pirabani sada na harawri ba? Ay di yung dahanjini kan ba da humang kangli. Kaino, minawa hayri si kum davida sublay do ba? Ha, pagjani, yang pakani. Ay napakani kanda na nanggisa. Hurara ina, kaino, ay nasingwa mo hay Krishna. Kaya ba nang hawjikito? Si panik si hurala ini ba ha? Kaya na thoro. Laura ini hayraga nang sungan tanan na yadra malit. Bakang asu koy na uyraga ay ba na yada ba nupi mo panggadura daw siya ba? Is, ay ba mong aran mga tahalina? Mana hay kriba wada bo ay hay di wani tharo nang bo. Shi, kana da ba da iso mong daw na layran. Matang una ba da di nang sige panik siya. Siya laga thula ka da ba ni ko? Aduga ini nang siya. Ay ko yung napura da ba ni? Somda asang biso, yam na sauna, magi nupa ko'y mo na yung dahalag pa nga ito na lady. Asang bi machinda sungangli. Yang patama nupa ni mado, sikra ka isi, nung ay nalihaw na daban. Asang yam na yung mungi kanda ba si Bukarino ba? Habana. Hay jintibi, tangambi. Karino nang nangangli mo daw, ha? Nang ngay giita nupa sikra ka, atupa nupa amada na wanay gihay ni bro, ha? Hoy, naikra gi, hanubi, nang suyam na pati. Nang napupuan na dyan na kaya padoy no. Tsaman eh. Nadyado na pagkang sagat na. Napikoy na ba doon nang nung matawa matahay din ha. Hawjik suni. Ay nanumidang jengwa na ba yun yahay doon na. Kaglagatan na mabapanig to. Nadyado pa hural ba doon na hural ka pukred na. Nang gimawong mataw doon na eh. Ityano pa do. Nang bupa magta doon na. Ato pa maying liboy ramning. Asibo, mama amagiwang ang sangang laba. Madya masuwar ka ni kang dabakan no binangso. Nungay na kinita na. Oo, nungay re. Nungay bagi pat kay leitre. Nang nihig iyom sida lakpadagi. Ay na nakoy na iyom sida lakpagi. Nang si, hawjik paway hingdo na leichari ba ni Kangjo. Ay na taba to pagkanaka-nagong bo iram labad niya. Nakatok pikra ni. Namidang to asangbi, sakom da sak tongli. Macha apik pa doon na, punak mapala doon na hip doon na sana hali. Tanja ado da, koy mo sumayom da halaklambi. Nipiya, kay mathel tong batari nga si dia. Jengwa na ba thamba panik to huran krabani na, jak thong jadri. Sa puchewa na jabi batari niya. Jak na ga jak lama kanchi da,
ꯅꯪꯒꯤ ꯐꯅꯦꯛꯇꯕꯨ ꯀꯅꯥꯅ ꯍꯨꯔꯥꯟꯕꯤꯔꯤꯅꯣꯅꯦ ꯐꯠꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯌꯥꯝ ꯄꯥꯝꯃꯒꯅ ꯀꯣꯛ ꯂꯩꯒꯦꯗꯤ ꯂꯩ ꯃꯤ ꯐꯠꯇ ꯍꯨꯔꯥꯟꯕ ꯑꯃ ꯅꯨꯄꯥ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯁꯤ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯥꯎꯔꯒ ꯂꯩꯔꯤꯁꯤꯕꯣ ꯀꯩ ꯅꯨꯡꯉꯥꯏꯗꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯍꯔꯥꯎꯅ ꯂꯩꯗꯣꯔꯤꯒꯦ ꯅꯨꯄꯥ ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯪꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯈ꯭ꯔꯒ ꯑꯩꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯁꯤ ꯀꯩꯗꯅꯣꯕ ꯀꯔꯤ ꯉꯥꯡꯒꯅꯨꯀꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯗꯅ ꯀꯩ ꯇꯧꯗꯅꯤ ꯍꯥꯏꯒꯦ ꯁꯥꯌꯣꯜ ꯈꯨꯜꯗꯒꯤ ꯊꯔꯣꯗꯨꯗꯤ ꯍꯥ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ ꯃꯉꯣꯟꯗ ꯄꯤꯅꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯐꯅꯦꯛ ꯍꯨꯔꯥꯜꯂꯤꯗꯨꯁꯣ ꯅꯨꯄꯤ ꯃꯤ ꯇꯥꯅꯤꯕ ꯑꯩ ꯅꯪꯒꯤ ꯐꯅꯦꯛꯇꯣ ꯍꯨꯔꯥꯟꯗꯦꯕ ꯐꯅꯦꯛꯄꯨ ꯑꯩꯅ ꯀꯃꯥꯏꯅ ꯍꯨꯔꯥꯟꯗꯣꯏꯅೋ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯅꯦ ꯅꯪꯅ ꯍꯨꯔꯥꯟꯈꯤꯕ ꯑꯩꯒꯤ ꯐꯅꯦꯛꯇꯣ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏꯗꯕꯅꯤ ꯌꯨꯝꯁꯤꯕꯨ ꯅꯪꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯒꯤꯔꯣ ꯅꯪꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯒꯤ ꯑꯣꯏꯒꯦꯔꯥ ꯅꯪꯒꯤ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯒꯤ ꯀꯨꯁꯤ ꯈꯪꯉꯕ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯌꯥꯝꯅ ꯈꯠꯅꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯈꯣꯏꯃꯨ ꯍꯣꯏꯒꯤ ꯈꯨꯜꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯊꯣꯏꯕꯤꯗꯨ ꯏꯊꯥ ꯊꯥꯖꯗꯅ ꯃꯄꯥꯝꯗ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯊꯔꯣ ꯑꯣ ꯊꯔꯣ ꯀꯥꯏꯗ ꯂꯩꯒꯦ ꯆꯥꯛꯁꯪꯗ ꯂꯩꯌꯦ ꯀꯅꯥꯅꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯏꯁ ꯑꯩꯒꯤ ꯈꯣꯟꯖꯦꯜꯒꯁꯦ ꯈꯪꯗ꯭ꯔꯕ ꯏꯕꯦꯝꯃ ꯍꯩꯃꯥ ꯅꯪ ꯑꯣꯏꯔꯦ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯀꯃꯥꯏ ꯇꯧꯅꯤ ꯅꯪ ꯌꯨꯝꯗ ꯂꯥꯛꯏꯔꯣ ꯍꯣꯏ ꯂꯥꯛꯏꯅꯦ ꯑꯗꯨꯗ ꯅꯪꯁꯨ ꯎꯅꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯗ ꯆꯪꯂꯛꯏꯅꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯪꯗꯤ ꯇꯥ ꯊꯝꯕꯧꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔ ꯃꯥꯜꯂꯦꯗ ꯅꯁꯛꯀꯗꯣ ꯌꯥꯝ ꯐꯖꯊꯣꯛꯑꯦꯕ ꯀꯨꯆꯨꯒꯗꯣ ꯂꯣꯏꯅ ꯉꯧꯊꯣꯛꯑꯦ ꯏꯕꯦꯝꯃ ꯅꯪ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯍꯅꯨꯕꯗ ꯌꯨꯝ ꯄꯥꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯤ ꯑꯗꯣ ꯅꯪꯗꯤ ꯀꯥꯏꯗꯒꯤ ꯅꯨꯄꯥ ꯀꯣꯏꯔꯤꯒꯦꯕ ꯑꯩꯁꯨ ꯅꯈꯣꯏ ꯈꯨꯜꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯔꯤꯌꯦ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯍꯥꯏꯔꯤꯅꯤ ꯑꯗꯨꯝ ꯅꯈꯣꯏ ꯌꯨꯝꯗꯝꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯅ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯇꯥ ꯈꯣꯏꯃꯨꯗꯣ ꯃꯤꯒ ꯈꯔ ꯋꯥꯡ ꯆꯥꯎꯕꯗꯣ ꯈꯪꯗ꯭ꯔꯣ ꯈꯣꯏꯃꯨ ꯀꯧꯕ ꯄꯥꯈꯪꯗꯤ ꯈꯪꯗꯦ ꯌꯨꯝꯅꯥꯛꯄꯨ ꯀꯩ ꯌꯨꯝꯅꯥꯛꯅꯣ ꯊꯣꯛꯆꯣꯝꯒꯤ ꯈꯣꯏꯃꯨ ꯈꯪꯉꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯗꯤ ꯑꯗꯨꯒ ꯀꯃꯥꯏ ꯈꯪꯅꯔꯤꯕ ꯍꯥ ꯈꯪꯗꯦ ꯏꯕꯦꯝꯃ ꯀꯃꯥꯏ ꯈꯪꯅꯈ꯭ꯔꯤꯅꯣ ꯑꯩꯁꯨ ꯑꯇꯣꯞꯄ ꯌꯦꯡꯉꯔꯣꯏ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ ꯃꯥꯕꯨ ꯄꯥꯈꯪꯅꯤ ꯍꯥꯏꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯅꯪꯒꯤ ꯋꯥꯍꯪꯗꯨꯅ ꯂꯩꯁꯥꯕꯤ ꯑꯩꯅ ꯄꯥꯈꯪ ꯀꯣꯏꯗꯅ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯀꯣꯏꯒꯗ꯭ꯔꯣ ꯅꯪꯁꯨ ꯅꯌꯨꯝ ꯄꯥꯟꯕꯗꯒꯤ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯊꯔꯣ ꯅꯪꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯤ ꯈꯣꯏꯃꯨꯗꯣ ꯄꯥꯈꯪ ꯅꯠꯇꯦ ꯃꯥꯅ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯤ ꯃꯥ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤ ꯍꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕ ꯊꯣꯏꯕꯤ ꯑꯁꯦꯡꯕꯅꯦ ꯊꯔꯣ ꯑꯩꯅ ꯍꯥꯏꯁꯤ ꯈꯣꯏꯃꯨꯗꯣ ꯄꯥꯈꯪ ꯅꯠꯇꯦ ꯃꯇꯨ ꯃꯆꯥꯒꯤ ꯀꯔꯤꯝꯇ ꯈꯟꯕ ꯅꯨꯄꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯥ ꯊꯣꯝꯕꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕꯗ ꯁꯦꯜ ꯍꯥꯟꯅ ꯂꯧꯈ꯭ꯔꯒ ꯍꯧꯖꯤꯛꯁꯨ ꯊꯕꯛ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯑꯩꯒꯤ ꯃꯇꯝ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯡꯍꯟꯕ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯟꯅꯕ ꯃꯥ ꯅꯨꯡꯉꯥꯏꯅꯤꯗꯅ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯗ ꯍꯥꯠꯇꯣꯛꯍꯟꯈꯤꯕ ꯑꯁ ꯑꯩꯗꯤꯅꯦ ꯄꯨꯡꯉꯛꯉꯛꯏ ꯅꯪꯒ ꯃꯥꯒ ꯈꯪꯅꯩ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯅꯪ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯒꯅꯤ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯌꯥꯕ꯭ꯔꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯈꯣꯏꯃꯨꯒ ꯊꯔꯣꯒ ꯎꯅꯁꯤ ꯍꯥꯏꯅꯗꯨꯅ ꯎꯅꯔꯝꯃꯤ ꯊꯔꯣꯅ ꯈꯣꯏꯃꯨꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯁꯤ ꯃꯃꯥꯍꯣꯏꯒ ꯃꯁꯛ ꯈꯪꯅꯧ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯈꯣꯏꯃꯨꯅ ꯊꯣꯡꯒꯥꯜ ꯆꯪꯉꯛꯄꯗ ꯎꯔꯤ ꯊꯔꯣꯒꯤ ꯃꯕꯨꯡ ꯑꯅꯤꯗꯨ ꯂꯦꯞꯇꯨꯅ ꯂꯩꯕ ꯊꯔꯣ ꯅꯈꯣꯏ ꯅꯕꯨꯡ ꯑꯅꯤꯁꯤꯒꯤ ꯃꯁꯛꯁꯦ ꯍꯤꯡꯆꯥꯕ ꯌꯥꯝ ꯃꯥꯜꯂꯤ ꯑꯩꯉꯣꯟꯗꯒꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯃꯁꯥꯒꯤꯗꯣ ꯃꯥꯟꯖꯕꯅꯤ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣꯁꯤ ꯈꯣꯏꯃꯨ ꯆꯪꯉꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯂꯤ ꯊꯔꯣꯒꯤ ꯃꯕꯨꯡ ꯑꯍꯜꯅ ꯍꯩ ꯅꯪꯂꯥ ꯑꯩꯈꯣꯏꯒꯤ ꯏꯆꯜꯅꯨꯄꯤꯒ ꯈꯪꯅꯩ ꯍꯥꯏꯔꯤꯕꯁꯦ ꯑꯧ ꯃꯥꯅꯤ ꯏꯌꯥꯝꯕ ꯃꯕꯨꯡ ꯑꯇꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯅꯪꯕꯨ ꯄꯥꯈꯪꯂꯣ ꯅꯨꯄꯤ ꯊꯤꯔꯕ ꯍꯥ ꯅꯨꯄꯤꯒ ꯀꯣꯏꯔꯤꯁꯤꯕꯣ ꯄꯥꯈꯪꯅꯤ ꯅꯨꯄꯤ ꯊꯤꯔꯒꯕꯨ ꯂꯩꯁꯥꯕꯤ ꯀꯣꯏꯈꯤꯗ꯭ꯔꯣ ꯑꯌꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯤ ꯎꯁꯤꯠꯇꯕ ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯜ ꯂꯩꯁꯥꯕꯤꯁꯤꯕꯨ ꯀꯣꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯑꯁꯦꯡꯕꯅꯤ ꯑꯩ ꯅꯨꯄꯤ ꯊꯤꯖꯗ꯭ꯔꯤ ꯏꯌꯥꯝꯕ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯊꯥꯖꯕꯤꯌꯨ ꯑꯣꯏꯗꯕꯁꯤ ꯉꯥꯡꯉꯤꯅꯤ ꯃꯁꯦ ꯑꯗꯨꯗꯤ ꯅꯔꯥꯏꯕꯛꯁꯤꯗ ꯀꯥꯎꯒꯦ ꯃꯁꯤ ꯈꯣꯏꯃꯨꯒ ꯊꯔꯣꯒꯤ ꯃꯕꯨꯡ ꯑꯅꯤ ꯑꯗꯨꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯈꯣꯏꯃꯨꯒꯤ ꯃꯃꯥ ꯊꯥꯕ ꯃꯆꯥꯅꯨꯄꯥꯅ ꯁꯣꯛꯇꯨꯅ ꯍꯜꯂꯛꯄ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯥꯒꯤ ꯈꯣꯏꯃꯨ ꯀꯩꯗꯧꯔꯤ ꯏꯆꯥꯗꯤ ꯍꯥ ꯅꯪꯒꯤ ꯅꯨꯄꯤ ꯇꯧꯉꯝꯕꯤꯁꯤꯅ ꯃꯤ ꯅꯦꯛꯇꯨꯅ ꯅꯪꯕꯨ ꯐꯨꯍꯜꯂꯤꯕ꯭ꯔꯣ ꯍꯥ ꯃꯕꯨꯡ ꯑꯍꯜꯅ ꯍꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯃꯇꯨ ꯃꯆꯥ ꯂꯩꯔꯕꯁꯤꯅ ꯑꯩꯒꯤ ꯏꯆꯜꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯣ ꯄꯥꯈꯪ ꯁꯥꯗꯨꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯀꯣꯏꯔꯝꯂꯤꯕꯅꯤꯅꯦ ꯍꯥ ꯑꯩꯒꯤ ꯏꯆꯥꯅꯕꯨ
ꯅꯈꯣꯏꯒꯤ ꯅꯆꯟꯅꯨꯄꯤꯗꯨꯅ ꯍꯧꯕꯣꯏꯔꯝꯒꯅꯤ ꯐꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯕꯨꯡ ꯑꯇꯣꯝꯕ ꯑꯗꯨꯅ ꯍꯦ ꯍꯅꯨꯕꯤ ꯏꯃꯥꯒꯨꯝꯃꯤꯅꯤ ꯈꯨꯠ ꯊꯥꯔꯤꯡꯗꯦ ꯅꯪꯉꯣꯟꯗ ꯅꯆꯥꯅꯨꯄꯥ ꯑꯣꯛꯇꯕꯁꯦ ꯀꯩꯅꯣ ꯋꯥꯔꯛꯀꯦꯗꯦ ꯍꯥꯏꯗ꯭ꯔꯗꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯆꯜꯗ ꯃꯔꯥꯜ ꯍꯦꯛꯇ ꯊꯪꯖꯤꯟꯕ ꯌꯥꯕ꯭ꯔꯣ ꯑꯁꯪꯕꯤ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯛꯂꯛꯄꯁꯨ ꯇꯧꯗꯦ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯗꯦ ꯊꯔꯣꯒꯤ ꯃꯕꯨꯡ ꯑꯅꯤ ꯑꯗꯨꯅ ꯈꯣꯏꯃꯨꯕꯨ ꯊꯝꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯆꯪꯉꯛꯑꯝꯃꯤ ꯍꯩꯃꯧ ꯅꯋꯥꯁꯤꯅ ꯁꯣꯛꯇꯅ ꯂꯥꯛꯑꯒ ꯅꯪꯅ ꯁꯨꯝ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯏꯃꯥꯅ ꯌꯦꯡꯂꯤꯗꯨꯗꯤ ꯑꯩꯅ ꯑꯃꯨꯛꯀ ꯌꯦꯡꯉꯣ ꯍꯥꯏꯅꯣ ꯃꯔꯝ ꯆꯠ ꯆꯥꯗ꯭ꯔꯗꯤ ꯃꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯛꯇ꯭ꯔꯤꯗꯣ ꯃꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ ꯌꯥꯗꯅ ꯌꯦꯡꯉꯨꯅꯍꯦ ꯅꯪꯅ ꯑꯩꯈꯣꯏ ꯏꯃꯥ ꯏꯆꯥꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯍꯟꯅꯤꯡꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯏꯃꯥ ꯍꯧꯖꯤꯛ ꯈꯠꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯩꯕꯨ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯗꯕꯅꯤꯅ ꯑꯁꯪꯕꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯈꯣꯏꯃꯨꯒꯤ ꯑꯅꯥꯕꯗꯨ ꯍꯤꯗꯥꯛ ꯍꯥꯞꯂꯤ ꯑꯁꯪꯕꯤ ꯌꯥꯝ ꯅꯥꯔꯕ꯭ꯔꯣ ꯉꯥꯛꯇꯪ ꯈꯥꯡꯉꯨ ꯍꯤꯗꯥꯛꯁꯦ ꯑꯝꯇ ꯍꯥꯞꯄ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯪꯒꯤ ꯑꯋꯥꯕ ꯑꯩꯅ ꯎꯔꯨꯗ꯭ꯔꯦ ꯑꯁꯪꯕꯤ ꯅꯪ ꯑꯩꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯤꯡꯁꯦ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯔꯝꯃꯨꯕ ꯅꯥꯔꯤꯗꯣ ꯍꯥꯟꯅ ꯐꯅꯕ ꯑꯃꯨꯛꯇ ꯇꯧꯈꯤꯁꯤ ꯄꯪꯈꯟꯅ ꯈꯟꯖꯤꯜꯂꯅꯨ ꯐꯔꯔꯣꯏ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯏꯇꯨ ꯏꯆꯥ ꯅꯨꯡꯁꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯅꯪꯅ ꯍꯣꯠꯅꯕꯤꯔꯤꯕ ꯑꯁꯤꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯕꯤꯕꯒꯨꯝ ꯊꯣꯛꯂꯦ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯤꯕ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯈꯣꯏꯃꯨꯁꯨ ꯃꯁꯥ ꯉꯝꯗꯕꯗꯨ ꯐꯔꯗꯨꯅ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯤ ꯍꯧꯖꯤꯛꯇꯤ ꯈꯣꯏꯃꯨ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯈꯟꯗꯨꯅ ꯁꯦꯜ ꯀꯟꯅ ꯇꯥꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯔꯝꯃꯤ